गी अहानबा मक्तदा नोंथमम कोमोल अहागना मियामगी मफमदा खुरमजरी चटकिबा मे थागी नोंसिंग निपान लिसिंग अनिगा कुनगा निथोय इंग नोमाइजिंगी याइफरबा पुंफमदा लमदम मसिगी मालेम मसिगी ओजासिंग अमदी अइबा अइबी सिंगना इरिबा सेरेंग असिदगी खरतंग लखचरगा सैरेंग इसी अइबा थीसी हाइना मिंगथोलबा सैरेंग पाथोपगी थौरम ममा मियामगी मफमदा खुदोल तमजबगी थौरम हौदोकसेखरे थौरम असे मरु ओइना नौना चोंथोरगलिबा अइबा अइबी सिंगी थमोइदा सैरेंग इनिंगबगी वाखल मयोल चोंगलकनबगी पांडमदा पांडमजरगा पुथोकचबनी थौरम मसिना साहित्य पुदिनगी पुकई चाखनबगी थौगल तब फंगजबगी खुदोंग चाबा फंगजरे हाइना लौजरे ngasi ingkumja lising aniga kunmari February thagi nongsing tara taruk irai namit ki yai faraba pungphamda apunba poramlen marup Assam Hojai registration number 265 ke makhada APM Lairembi channel na pangthok chariba seireng isi aiba thisi thauramasi humphutara mathoi suba tangkak ki seireng pathopagi thauram miyamgi maphamda khudol tamjari APM Lairembi channel na pangthok chariba seireng isi aiba thisi thauramasi humphutara mathoi suba tangkak ki seireng pathopagi thauramasi da laukhatchari seireng mangakha APM Lairembi channel na pangthok chariba seireng isi aiba thisi thauramasi humphutara mathoi suba tangkak ki seireng pathopagi thauramasi da ahanbagi seireng oina laukhatchari Assam gi Hojai Kabolamdamda leibiriba Sahitya Bhushan amadi Poram Gold Medal awardee Oja Nongthamam Indra Kumar gi seireng Tingkong Kangkong haina mingtholaba seireng ase ingkumja lising aniga kunhumdoi gi August thagi nongsing tara tarekta Nongthambam Library Kam Museum and Publication Rampur Hojaina Silangduna Pangthokhiba Leikhidraba Khunai Thomi Oja Nongthambam Mangolgi Humphutara Nipanrak Suba Mapok Ningsing Thauramda Phongdokraba Aiba Oja Masamaki Seireng Lairi Thamogi Tengtha Khol Hairiba Seireng Lairik Aduda Phongdokraba Seireng Amani Seireng asibu pathoktuna tahan biribi Nongthambam Ningol Imomhal Tingkong Kangkong haina bu khonglira Mairen champut haina bu hairira Kha kadomdano haina bu hanglibara Awang kadomdano haina bu thiribara Haining bata haibada ichanta chanabi Loning bata lon bada ipakta pakchabi Khalli makhai iyata yabi Hada chekla nangbu kanano Malemgi jati khudingna magi marolda Chana chunana lonjabi ipakta pakchabi cheklao Asamyana moi keteki Bangalina kathol pako Asumna haining bata pakneido Aduna nangse naning tamna lolido Yening panthana bulak labada Nangsu hektamak maraki Atei thadana kadomda Hayu kadaida leibage Ahangba atiya lamjauda Nangna khongna Maigei da koipai paibadi Natauduna mangkhraba kanabu thiba manhallido Phungawari oina tajakhibada Nakhoi nachil nopa anida Lairabagi laina tongsinkhibadagi Tara chengjelgidamak Singjanba chatkhibani Umangi maigei da chattuna Singjanbada Nakhoi nachil nopa kainakhibani Thinabada phangnakhidabana Thawaina pontha pikhibani Thawaina chekla onduna paikhibani Thawaina chekla oirabada Maigei da koipai paiduna Amana amabu thinaribani Ngasi phawba phangnabadi leitedo Thainadagi howna thirakpana Ngasi phawba asum thirido Phangnade tingka kok oire haiduna
ꯇꯤꯡꯀꯣꯡ ꯀꯥꯀꯣꯡ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯆꯤꯟ ꯅꯧꯄꯥ ꯑꯅꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯥꯊꯤꯅ ꯁꯣꯛꯏꯗꯣ꯫ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯕꯁꯨ ꯄꯥꯝꯕꯩ ꯂꯩꯖꯗꯦꯀꯣ꯫ ꯇꯨꯡꯂꯝ ꯆꯠꯇꯁꯨ ꯑꯁꯨꯝꯇ ꯅꯆꯤꯟ ꯅꯧꯄꯥ ꯊꯤꯅꯗꯨꯅ ꯂꯩꯔꯒꯗ꯭ꯔꯥ? ꯈꯜꯂꯨꯕꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯦꯗꯣ꯫ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯕ ꯄꯣꯛꯏꯗꯣ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯑꯣ, ꯃꯆꯤꯟ ꯃꯧꯄꯥ ꯊꯨꯡꯅꯍꯟꯕꯤꯌꯨ, ꯑꯋꯥꯕꯁꯦ ꯌꯥꯡꯅ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯄꯨꯑꯣ, ꯊꯧꯅꯤꯖꯩ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 69 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯗꯣꯂꯤꯇꯣ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯖꯥꯒꯤꯔꯨꯠ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯜꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯥꯟꯕꯨꯡꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯥꯟꯕꯨꯡꯗ꯫ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯂꯥꯟꯕꯨꯡꯗ ꯄꯨꯡꯕꯥ ꯁꯦꯠꯂꯤꯕ ꯂꯥꯂꯣꯏ, ꯃꯥꯏꯊꯤꯅꯕ ꯂꯥꯟꯖꯪ ꯀꯅꯥꯗ ꯑꯃꯨꯛ ꯋꯥꯔꯧꯔꯤ? ꯄꯤꯌꯨ ꯆꯥꯒꯦ ꯅꯤꯔꯝꯕ, ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ, ꯎꯔꯤ ꯃꯈꯩ ꯂꯧꯕꯁꯤꯡ ꯃꯄꯨꯒꯤ ꯀꯩꯗ ꯀꯥꯔꯛꯂꯤ꯫ ꯃꯅꯤꯡ ꯇꯝꯕ ꯏꯔꯝꯗꯝ ꯀꯪꯂꯩ ꯄꯣꯛꯄꯤ ꯏꯃꯥꯁꯦ, ꯃꯆꯥꯅ ꯃꯕꯨꯛ ꯐꯔꯤꯉꯩ ꯂꯥꯟꯒꯣꯏ ꯆꯟꯈ꯭ꯔꯦ ꯃꯍꯤꯛꯅ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 69 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯋꯥꯡꯁꯪꯕꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ RK ꯁꯅꯥꯍꯟꯕꯤꯒꯤ ꯁꯩꯔꯦꯡ ꯂꯝꯗꯝꯁꯦ ꯅꯪꯒꯤ ꯄꯣꯛꯅꯐꯝꯅꯤꯀꯣ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯂꯝꯗꯝꯁꯦ ꯅꯪꯒꯤ ꯄꯣꯛꯅꯐꯝꯅꯤꯀꯣ꯫ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯅꯪ ꯋꯥꯔꯝꯒꯅꯤ, ꯊꯃꯣꯏ ꯀꯥꯏꯕ ꯃꯈꯩ ꯋꯥꯔꯝꯒꯅꯤ꯫ ꯎꯔꯒ ꯅꯪꯒꯤ ꯐꯤꯗꯝ ꯇꯨꯡꯑꯣꯏꯅꯈ꯭ꯔꯕ ꯅꯔꯣꯏ ꯅꯅꯥꯎ ꯃꯌꯥꯝꯁꯦ꯫ ꯑꯃꯔꯣꯝꯗꯅ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡꯗ꯭ꯔꯕ ꯇꯨꯁꯣꯟꯅꯔꯕ ꯅꯪꯒꯤ ꯃꯤꯌꯥꯝ ꯋꯥꯗꯕ꯭ꯔꯥ ꯅꯪꯕꯨ? ꯇꯁꯦꯡꯅ ꯋꯥꯗꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯒ ꯅꯪ ꯀꯞꯂꯝꯒꯅꯤ, ꯁꯣꯏꯗꯅ ꯀꯞꯂꯝꯒꯅꯤ, ꯅꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯀꯞꯂꯝꯒꯅꯤ꯫ ꯃꯊꯥꯅꯨꯡꯒꯤ ꯃꯆꯥꯁꯤꯡꯅ ꯃꯆꯦꯠ ꯇꯥꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯏꯃꯥꯒꯤ ꯁꯃꯨ ꯍꯛꯆꯥꯡꯁꯦ ꯌꯦꯡꯂꯒ꯫ ꯂꯝꯌꯥꯟꯕ ꯅꯪꯕꯨ ꯀꯞꯇꯕ꯭ꯔꯥ? ꯇꯁꯦꯡꯅ ꯀꯞꯇꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ꯫ ꯈꯜꯂꯨꯔꯒ ꯅꯇꯣꯝꯇ ꯂꯝꯗꯝꯁꯦ ꯅꯪꯒꯤ ꯄꯣꯛꯅꯐꯝꯅꯤꯀꯣ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 69 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛꯁꯅꯥꯒꯤ ꯁꯩꯔꯦꯡ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛꯁꯅꯥ ꯃꯁꯥꯃꯛ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯅꯕ꯫ ꯅꯨꯡꯁꯤꯅꯕ, 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 ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯨꯡꯁꯥ ꯍꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯂꯩꯅꯩ꯫ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤꯇꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯁꯥ ꯁꯟ, ꯎꯆꯦꯛ ꯋꯥꯌꯥ ꯈꯤꯕꯤꯛꯁꯨ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯅꯨꯡꯁꯤꯅꯕꯅ ꯑꯁꯣꯟꯕ ꯑꯃꯒꯤ ꯃꯇꯦꯡ ꯗꯤꯁꯀꯣꯚꯔꯤꯗ ꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯆꯤꯛꯅ ꯋꯥꯏꯅꯔꯛꯄꯗꯒꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯕꯗ
ꯌꯦꯛꯅꯕꯅ ꯈꯨꯗꯨꯝ ꯆꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯕ ꯄꯥꯡꯒꯜꯅꯤ, ꯅꯨꯡꯁꯤꯅꯕ ꯂꯤꯡꯖꯦꯜꯅꯤ, ꯅꯨꯡꯁꯤꯅꯕ ꯃꯥꯟꯅꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯑꯄꯨꯟꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯆꯥꯎꯈꯠꯄꯅꯤ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯃꯊꯧꯅꯤ꯫ ꯁꯥ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯂꯥꯎꯔꯝꯃꯤ, ꯃꯤꯑꯣꯏꯕꯅ ꯉꯝꯗ ꯈꯪꯗꯕ ꯂꯩꯇꯦꯗꯣ, ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯏ ꯍꯦꯜꯂꯤ, ꯑꯐ ꯐꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯅ ꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕꯅꯤ꯫ ꯏꯄꯨꯒꯤ ꯏꯅꯤ, ꯏꯄꯥ ꯏꯃꯥ, ꯏꯆꯤꯟ ꯏꯅꯥꯎ, ꯏꯆꯥ ꯏꯁꯨ, ꯏꯌꯦꯛ ꯁꯥꯒꯩꯒꯤ ꯂꯥꯏꯅꯤꯡ, ꯏꯄꯥꯅꯥꯠ ꯏꯃꯥꯂꯣꯟ, ꯅꯨꯡꯁꯤꯅꯕ ꯆꯥꯎꯈꯠꯄꯅꯤ, ꯅꯨꯡꯁꯤꯅꯕ ꯃꯥꯟꯅꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯑꯄꯨꯟꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯂꯤꯡꯖꯦꯜꯅꯤ, ꯅꯨꯡꯁꯤꯅꯕ ꯄꯥꯡꯒꯜꯅꯤ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯃꯊꯧꯅꯤ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯑꯆꯠ ꯆꯠꯇꯈꯤꯕꯤꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥꯅꯤ꯫ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯇꯥꯔꯛꯄ ꯂꯥꯏꯖꯅ ꯇꯦꯡꯕꯥꯟꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡ ꯀꯣꯛꯄꯤꯅꯤ꯫ ꯊꯛꯀꯤ ꯑꯍꯟꯅ ꯈꯥꯒꯤ ꯑꯉꯥꯡꯗ ꯆꯥꯟꯕꯤ ꯌꯦꯡꯕꯤꯕ ꯃꯍꯧꯁꯥ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯏꯕꯥꯏꯗꯤ ꯏꯆꯦꯒꯤꯅꯤ, ꯃꯧꯄ꯭ꯋꯥ ꯃꯆꯟ ꯃꯁꯦꯟ ꯌꯦꯡꯕꯅꯤ꯫ ꯁꯅꯥ ꯀꯩꯊꯦꯜ ꯃꯌꯣꯟꯗꯒꯤ ꯂꯨꯄꯥ ꯄꯥꯝꯕꯤ ꯂꯩꯕꯤꯕ ꯃꯧꯄ꯭ꯋꯥ ꯏꯃꯨꯡ ꯏꯃꯥꯟꯅꯕꯒ ꯃꯤꯃꯥꯟꯅꯖꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯆꯥꯎꯈꯠꯄꯅꯤ, ꯅꯨꯡꯁꯤꯅꯕ ꯃꯥꯟꯅꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯑꯄꯨꯟꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯄꯥꯡꯒꯜꯅꯤ, ꯅꯨꯡꯁꯤꯅꯕ ꯂꯤꯡꯖꯦꯜꯅꯤ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯃꯊꯧꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 71 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5 ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ꯫ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤ ꯀꯧꯕ ꯂꯝꯗꯝꯒꯤ ꯕꯣꯔꯕꯥꯔꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯀꯄ꯭ꯔꯕꯝ ꯖꯣꯏꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ꯫ ꯇꯝꯕꯤꯔꯝꯃꯤ ꯑꯔꯤꯕ ꯆꯍꯤꯅ ꯑꯔꯨ ꯑꯔꯨꯕ ꯄꯔꯥ ꯀꯌꯥ, ꯁꯦꯝꯖꯤꯟ ꯁꯥꯍꯟꯕꯤꯔꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯍꯦꯟꯅ ꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯅꯅꯕ꯫ ꯄꯔꯥ ꯐꯥꯕ ꯉꯝꯍꯧꯕ ꯇꯥꯏ, ꯑꯅꯤꯔꯛ ꯍꯟꯅ ꯂꯥꯟꯗꯅꯕ꯫ ꯂꯥꯟꯗꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯟꯕꯗꯤ ꯌꯥꯗꯦ꯫ ꯑꯅꯧ ꯑꯅꯧꯕ ꯄꯥꯟꯗꯝ ꯀꯌꯥ ꯁꯦꯝꯃꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯈꯨꯗꯤꯡ, ꯑꯗꯨꯕꯨ ꯆꯍꯤꯅ ꯑꯣꯟꯈꯤꯕ ꯄꯥꯟꯗꯝꯅ ꯑꯣꯟꯗꯕ ꯑꯣꯏꯍꯜꯂꯔꯣꯏꯁꯤ ꯑꯅꯧꯕ ꯆꯍꯤꯗꯒꯤꯗꯤ꯫ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏ, ꯄꯨꯈ꯭ꯔꯁꯅꯨ ꯐꯠꯇꯕ ꯄꯨꯝꯕ 2019ꯅ꯫ ꯄꯨꯔꯛꯂꯁꯅꯨ ꯑꯐꯕ ꯉꯛꯇ 2024ꯅ꯫ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯂꯣꯏꯖꯔꯦ꯫